Pausada yumpham oiba maruiba pau khara update tawjari. Omicron positive oiramlaba mioi amagi surveillance report quarantine tawramdre koise chalambagi report pikhalagle. Manipur gi ahanba Omicron positive oikiba mioi adugi active surveillance report lankalakibaga loinena lengang piba kanglor gi wangbada mafam kayada chalamba thengnare. Loinena bhagi contact tracing the RT-PCR positive oikibi Masanopi amsung jumlo nabagi ahal aduga samnaruba mioi singsu contact tracing tawna batapuk lokot Loukhre. Pausi asina fangba pauna hai District Surveillance Officer Impal West, District Contact Tracing in Charge Impal West, District Nodal Officer Testing amasung Tracing Impal West amasung DNO Armason Impal West jauna sathagiba. Mioi sing adugi active surveillance report ki matungina ahanba Omicron positive oikiba masagi chahin phogani pan churaba. Impal West District ki mioi asina lengang na piba mapale bakta gi thunglaba mioi sing lengang na chatkadaba kanglon sing ngakdabagi mami chauna tare. Lega ki kanglon gi matungi na mapalamdagi lakpa mioi numit taret ni yumda quarantine tawraga lairaba matungda nipani suba numitta RT-PCR test tawgadabane. Maduda negative laklabasu mioi edu numit taret ni masagi fibak madu monitoring tawdun laigadabani haina palebane. Aduba Omicron positive oiba mioi edu mahaki RT-PCR testing sample December kunda Lauraba matungda report fangrageda December kunbathoida mafung kya da chalambagi report fangle. Mioi eduna samdaruba mioi taragataro contact tracing tawda mioi ohum RT-PCR positive haramke. Loina da negative oiriba mioi singadusu numit taraga marine home isolation tawna da bakhangan kre. Positive oiriba mioi asina December kunbathoida Sagolban Salam laikai tilaiba cycle workshop hamada masanopagi cycle semba chalamke. Magoina salamba cycle workshop aduki mioi ohum testing tawna da masa khangtokba loinana magoi numit taraga marini quarantine tawna da papautak veke. Namit adu da mahaki lekai da leiba fantukan amadagi fakas drinking water bottle ama leike. Pantukan fam debi nupi adusu tracing tawna da bakhangan baga loinana namit taraga marini quarantine tawna da bakhangan ke. Mioi asina namit asimakta da mahaki lekai da leiba mioi amagi jumda changlaga unaram ke. Mioi adusu tracing testing tawna da bakhangan baga loinana namit taraga marini home quarantine tawna da bakhangalam ke. Mioi adugi jumda December kunbathoi phawba Mandri Pukri dagi tan level kra suthabuk suram ke level sing adu masa khangtuk na badi eso Impal is da thaduna khangan bagal loinana contact tracing amsung testing tawna ba khangan kre aire. Mioi adugi contact tracing the RT-PCR positive oidun isolation tawdun lairibe mahake sahi taraga mari ki masanupi adugi active surveillance report ki matungina nabi masa asi kwakaithil konjang lekai de level tuition center amada nongthel pung bari bakhai dagi manga makhai phawba physics ki tuition ambadagi harba center adugi mahiroi Yangai gamari masa khangdok baga loinana testing tawna da amasung namit taraga mari home quarantine tawna da bakhangan ke. Harban bit asigi bidang pung taruk tagi tarit fawba kwakaithil konjang lekai de leiba waza amada chemistry tuition jarong ke. Harba tuition center asigi mahiroi konipan masa khangdok baga loinana namit taraga mari home quarantine tawna da bakhangan ke. Mahiroi asi December kunmathoi fawba Diwalian da leiba masak narba school amda class 9 section A da physical class yarong ke. Marmasina DSO Impal is the cross notification thadun maki contact tracing amasung testing tawna ba khan kre. Omicron positive oriba mioi aduna naksin daruba mahaka jumlo nariba sahi humbogom toige. Aladu December tara manga da laikai adu da pangthok luhongba amada saruk yarong ke. Marmasina bhagna luhongba yarpa mafam adu da laklamba mioi sing masak khangdok na ba club da khosina kre. December taraga tarita Chingmairung da pangthokpa birthday ge tharom amada saruk yaram ke marmasina DSO Impal is the cross notification thaduna contact tracing tawna ba amasung testing tawna ba khangan kre loina mioi asana December taraga ni pantale kai gi al kharaga magi jumda funna phamina dna ori watai tawna ke madu da jawba mioi ahum masa khangdok ba loina na testing tawna ba madi namit taraga marini home isolation tawna ba khangan kre ar report adu da palle maka tarakpa atopa pau amadana Nargis Misigi Asumba Puthokpada Miyamna Mateng Pangbiu Muslim Girls Students Union Thasigi Konitoi Mafam Konitoi the Gimafam Kandra Manki Badagi Tinari Batserakta Yamna Tamoy Sokning over Mount December Kuntaret Ki Ayukta Asi Baksa when a funkible Lilok Makalakataki Kori Mayum Nargis Kimisigi Asumba Puthokna Basangsilak Pakongzanga Miyam Bumba Sokat Piu and All Manipur Muslim Girls Student Union AMMGS Yugi President Singhamim Samina Saipna Fongdoragli. Wafam Basig Marik Lady Nasi Lubasigi Hata the Lip Office da Pangtogi Pami Singo Nabagi Taramamada
Samina hai Lilok Maka Lekai the Kori Nargis Ta Asiki Kunitogi. I Pungipan Makarum Taba Matam Dagi Toki Badagi Hanjelatre I don't think Cherakta. Narang Lilong Horebi Konjil Laki to Mapan Asiba Aksang Huna Funky Basi Tamoy Sukna Noite. Misiasi Jamna Singing with Monda Minungsi Jagdun Tamtin Hatoklam Lava Matung Masamatum the Sijava Manadava. Taurumbasi Lebak Tibani Atoba Matamda Misi as the scenery of Musing. Legang na puthok pidun miyam da masak tak piyo amati maral gi matuk ina badak chaba serap phangan piyo Manipur da asigum misi asi tatana chathaduna lakli hadaki misi asi da natana haukiba mamang da thokiba tamthiraba misi kya losan kiba amade namsen kiba da gi ngasi phawda asumba puthok pa ngamdaba kya laire lamda machigi nupi oibising da chathariba mit minai kya asigi langla langchen atuba matang da puthok kadabane Nargis misi gamari lainana sem kraba je esina lokolak pathaba khuding magta All Manipur Muslim Girls Students Union na sarugayagane. Imung asing awabada union asin na sarugayari loina na marilay na ba department sing na so victim ki imung da piba yaba mading simpin na buho na biu ay na samina na fongdoke. Nagalam rom da Nargis Mesiasi Manipur Muslim Welfare Organization ki Women's Wing na kandem torok baga loina na. Biada sigit laglalang zin puthok tu na chenari basing atuba matam tamaral ge madungi na sarak fangana na ba amadi JS na lakolak ba kong thang sing da sawat kani haire. Mioi Congress की टिकट की फॉर्म लौख्रे तारागनी तो सुबह मणिपुर लेजिस्लेटिव असेंबली मेखल गमरी लेना इंडियन नेशनल कांग्रेस ने स्पॉन्सर तौब टिकट मेरी पोइगद बसिंग नॉमिनेशन थारकनरब खंगन की बगल लोइना ngasi मियोई होम टिकट की फॉर्म लौख्रे हिरमसी गमरी लेना मणिपुर प्रदेश कांग्रेस कमिटी की जनरल सेक्रेटरी एसजेटेन सिंह न खुदेक पिदुना गरंग थोकिबा नोटिस अमना टिकट की एप्लीकेशन फॉर्म अदु एमपीसीसी ऑफिस दा की लुपा 13 पिरख लौरबा यागनी हना फोंदोकिबने Mansilaba form adu January Taramanga ki nongtil pung mangarom taba phawbagi manungda handokloidaba senpham lupa lising jangkai ka loinana pisilakna ba khangan kibane Nagala maromda wangu laifam awhang leika ki jungthong kharada yungba Congress ki phiral masa khangdaba singna yan thalamle Taraga nithoi suba Manipur State Assembly mekhal ke mari lainana thokpa thodok sing ki manungda Kakching district ki manung chanba sugnu AC ki wangu laifam awang lekai polling station 39 by 35 की जुमथों कुल्लोमना एमएलए कंगुजम रंजित पो सागोदुना मागी सुमंगदा युंकीबा कांग्रेस की फिराल सिंह हौकीबा अहिंगदा बसा खंगदाबा मियोई सिंगना थांगना जानथत पिरमले हाइरे चाथरमलिबो थौ अदुबो अकन ममुंगदा जानिंगदबा फोंदोगदुना वांगु लाइफम सिथेक लेकाय कम्युनिटी हॉल पामी सिंह उनाबा अमदा वांगु ग्राम पंचायत 1 नंबर 6 की मेंबर अमोम अंगौसनाना हाई सुगनु एसी की एमएलए कंगुजम रंजित पो सागोदुना दिसंबर 12 मसा मसाना Pamna Congress ke play kasi imong kulomda masama-sama jung jakibane adobo masakang daba miyu kera nangarang ahing da loina janta lamba asi akan mamongda kandem tawe Democracy sat palebak amada mana pamjaba mirip ta masama gi hak sinaba hai pasi kanana su thingba ngamloi lagador be state assembly mikal asi sogunu AC da su ingna chingna amade friend fair oina pangthokna ba mirip oina ba thorak lebesing na su hona ben ase masama na pamna yungkiba Congress ke piral sing adobo Namidang da atam na laklaga janthalamba asi pangdabagi thabakne mikhal ga mari lainan asingamba kahen ba thong sing satharakpa asin state asida lo leitabaga samanare kahen ba thong sadariba musing asi mari laina basingna madigja ba serak pigedabane mikhal ga mari lainan tongan ba AC khara da sukhana saina ba amati kahen ba thong sathagibagi thodok leikre masi yamna lebak thibane asigamba sugnu AC asida su thoktana ba miyamna punwa khaltana ingna chikna apamba mute khanduna bot da sano Kanagumana Mikal Gamari in a muscle power amadi money power sinabigano, Masa Namatic Chare Kanjaba Mirepsing, Adu the Sagatuna Mikal Chumna, Bangtok Nabahona Minazi. Bamising Unaba, Adu the Sarukiakibi, polling station 39 by 35 Takinopi Amana High. Isana Pamjaba Miraki Party, Firanjumbada, Asumana Mitangi Matamda, Laglaga Jantalambasi, Pang the Bagitoni, election diversity, democracy, Chaukraba, Kumaini Hainervani, Masida Miu Aman Apamba, Mirep Sagat the Kanana Suting Bangamloy. Accident da sire Impal West District ki Pasoi Police Station na konba langjing kaithel gi Impal jiri lambi da ngarang bidang pung mapan bakharum taba matam da thokiba lambi gi extend da mioi amathi na sokpa da gi lekanaba ngamdana laikidra ba mioi adugi maming toijam pritam kumar sahi kuntra ga taret apokwa bihari kawe awang kuno mamang laikai da gini mangna Honda scooter registration number MN01E1200 asi thawra satpada Mayung na lakpa Maruti car amaga thenjinabada thina sokpada girim sos tanda pokadun laikanaba ngamdana laikidabane tawdu aduga mari leidana pasoi police station case amalokat pagal loinana January ba Maruti car adu phagale madi laikidaba mi adugi asi baksang adu ngasi rims ki mokta postmortem tawraba matung imung manung da sinakre haire
अरोइबद कंटेंट सिंग असिगी मरुइब पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी यंगबिरिबा पुनबा पथागसरी चैनल असन तुमदा कानरबदि सब्सक्राइब तोबिद्रिबसना सब्सक्राइब तोबिरंग लोइनना लाइक इन शेयर तबसु काविगन नमकपो अमखना थागसरी